Maminasi Puyam Achou Khumancha gi mayekta Kavita Hijam gi Purnima. Doctor, icha ki operation kam daure. Karisu khudong thiningai oidre. Pungkhai amagi matungda gyan laklani adugi matung unabiro. Ha, kari hai ba doctor? Thagat chari doctor. Doctor gi laman punsi gi oina tonsinjare. Ngasai makai phumbang naruraba Purnima gi maithong. Makalam lakpagum nokphet tawse. Adubu khangogdana amu ningsingai. Amu bakot angang batay punpa nupado. Mahang na signariba misak adu oirikadra. Masa matomata amu cinta ipakta kumte. Nung tilgi pung amatare Bimol operation theater dagi trolley amada surgery ewatam na puthore. Trolley gi maningda Purnima Sarjubala Bimol gi mama sandani amadi mapabong chawba tung ilei. Bet mathakta Bimol thangale. Bimol gyan tare karisu thoidokna khudong thiningai oidre. Bimol mit pangthorakpada akoibada Purnima Sarjubala amadi mama mapabu urami. Purnima gi mitludagi kana khangandana pirang sintari. Bimol gyan tarakle karisu thoidokna pakhatningai oidre khanglakpadagi Sarjubala amadi Bimol gi mama mapa mapanda thoki. Purnima, ekis tawdre. Hoy da Bimol, isorna nang busanbire. Bimol masaleng gi tawbada operation tawrubgi chaina phawri. Purnima na beg tagi rumal angoba malok thoktuna Bimol gi mamaida tariba humang marik singada tap na tay thokpi. Masida Purnima na nungaiji. Bimol su Purnima gi matawduda ngaihak chaina pumba kaukthoi. Ningti na inglabi thajagumi Purnima gi maithong uraga Bimol pukning maka lamjari. Tanjaduda Sarjubala amadi Bimol gi mama mapana Bimol gi hidak amadi chaba thakpa yaba chinjak khara puraga changlai. Ibema Purnima Ima Sarjubala na khoi ani hannaba tawrasi sa thengkhrani. Hoy ma Hayeng ngana lauko na khoi laklaga ekhoisu icha Bimol su thawai nungai jai. Thenglakanu ko na khoi ani. Hoy ma Impal West Dishi Basanta mahagi amchiar da phami. Pothafam di khangde. Hospital da lehauriba leshabi ado magi ta moinungda singnazari. Matan natana sonsai. Oh, kaya da sakma nakraba. Haukraba punsi gi ahan manungsi sayauda. Thengna kiba. Aigi Purnima kaya da manariba. Nong mata su thengna kidre. Aina dedi da lekibdagi. Amuksu nahungna ningsinglakle. Haukraba wari kaya da. Shiroi restaurant. Purnima aigi ipumda lan kide. Aina lanjadabi mahakpu mirai kibane. Oi thokpa yaroi daba matam sida ngasina karigi amuk Ishwar mana nungsi ikaw lang halakliba. Ay yung pale. Nungsiraba aigi nupi aigi icha leire. Ngasi ina kaliba wakal se aran bane. Hello? Kana? Sir, I Impal West O.C. Krishna. Oh, kari lere sir? Housing Impal West COVID-19 Care Center amada quarantine tawduna leiriba miyoi kaya amada matam chana chak pide COVID-19 test tawbagi report matam chana lakte toilet washroom matik chadi haiduna COVID-19 center aduda government ki property kaya mangta khale quarantine tawriba miyoi chamaro housing gate nam khaiduna religion aba honari state force maiki digi control tawri tangai phadrabati tear gas bomb sinagani sir quarantine center adugi representative ahum boipu wifi somanenda maitai amadi Nawaz Khan ai isamak wari chanari makhoi Delhi da like tamduna leba ngakni sir ai ga wari chana badadi fall taba ngamdre representative sing aduna DC natraga chief minister ga direct unaba pami hairi aduna sir sarda line lawjara pani sir Okay, ai minute kun gi manungda mafam adu yarage. Fagani sir Asumna DC Basanta magi escort single loinana sport mafam aduda thunglami quarantine center aduda leiriba kayana lauri ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ
Mathong bhuktaba COVID-19 center. Koi ki awara pa. Mathong bhuktaba COVID-19 center. Asumna Didim Road pumnin nili lambida gari amata chatte Police amadi commando kaya lambida uyung oina lepduna leiri Basanta mana tongliba gari dagi escort kaloina na kumtharai Mihut Boypu Nawaz Khan amadi Somendro Basanta ga wari sanaba horai Sir, Malem gi oiba pandemic oiba COVID-19 na Manipur gi state wang mada mahi tamliba mahiroi singda amadi thabak tawriba kaya da saithek pire Yumda leibagi bahutta quarantine center da government lehelle aduga COVID center singdana awat apatana thalle sarna thawrang khara paikhat pina ba haijari ai samana government ta inform tawduna athubada paikhatna bo honagani sir ai khoi budi farine sir chahi tare ni pani angang sing amadi ahal sing yauri ba sing asi yenglaga breakfast amadi lunch matam chana pibiu sir angang ahal kayadi awaba haibadu oilene sir okay COVID-19 asida voluntary oina work tawduna Shinlang libo organizer singda breakfast, lunch amadi dinner matam chana pinaba akanba instruction tawjagi. Sir, COVID-19 test tawre adubu result matam chana fangdaba toilet bathroom singdasu COVID-19 ngakthoknaba hidak phawba phasada phangdabagi mayoknari pandemic asida thadar senpham kaya authority amadi organizer kayana lana siznare pauche radio amadi TV channel kaya da yauriba SOP gi satna pathapnaba singa khutka manadre quarantine tawduna leiriba kaya gi maraktasu nisa kaya sasilba lamhenba kaya yaure hiram asida sarna mi yang changbiyu haijari Chumi Somendra nangi wafam ase achumbani isa na gyan tabasu mathau tai government khaktana COVID-19 ngakthokpa amadi thingba ngamloi praja amadi paliba sarkar sina amat toin kusam naraga pandemic ase ngakthokpa ngamgani COVID care center sing asigi awan aba pumnamak honorable CM ga wari chanaduna athuba matamda kokhanna bo honajagi hojikti aikoi gyan taminarabanina ihowase nemthabiro COVID care center da changbiro pungani muki manungda angama makhai chinjaraklagi matamdu phawba ai mafam sita lengdana laigani thajaba thambiyo Asumna pung anigi matam yaudringeda basantagi instruction makada sit chengba acha thak amadi atei changdaba yadraba maru oiba polamsing matik chana phanganki basantana mai pakna mathau pangthoklamlaba matungda DC complex lampenda halaklami nungthilgi pung amarom tare basanta magi escort kaloinana Sija hospital da Bimolgi anaba hangbalak-lami beta Purnima amadi Bimol wari sanaduna do leirami Bimol su anabagi phibam yamna phagatli hospital bed ado monlomda wangkhat hallaga Bimol nga thaduna phamli da Bimol horlicks khara thakjanse samasina khara ilake haina drabo thawai oibini ilakdadabo hu phawa pamjana thaki hairibane is aidi hu phawdi pithagroida ai mukta changjarake Sir Basanta good afternoon lengsin biro good afternoon Bimo haksang kamdawre cha improve yam oyeda hanaki week sidadi discharge to biu haiba soitana yaragani khale oh God save you tasingna harabada isona nak pukan bane ado mana kana aigi aiga classmate uminarak pane oh ado Bimo che simta passion bio lupa lising yang hikaktani karigi senpham no sir maduri tobigano se aina sargi mateng pangjabane awana taba matamda mateng pangnaba haibasibu miyoibagi machatna tabrane se lokshin bio thank you sir wari pumnamak ado Purnima na makok khumlaga tari Purnima di basanta bu khangi basanta na di Purnima bu chapsana khangdri singnabadi adumak singnasai SBB mall naba phabiro ko somgi thabak thorom yamna wat isona matam khudimakta thaujan bibo oisan ngasigidi ai chalage ko phagani sa sarbu thagachari asumna basanta magi escort singna inaduna thokre mathangi ayuk angan bani koro masikna phukairakpada Purnima khoigi sumangda kwak kumba khonjel amana lakna khonglari
Priya imungdagi thoglai. Tada, kari takpigadaba. Oi, ai hai gita. Nana lu seng do. Haigadabado, hekta haibiyu. Hairel thagi mangani panmada nacha icha lu khongba tare. Adubo nakhoi gi bu pang sudana lukrabina yokpagi hongnabi lai sabibu koi tha basibu noi gi hainabi lichatlo. Here tada, ichanupi Purnima se. Tadagi nachanupa Balaramda pigi khalambani. Adubu tadagi wangang sangang sidadi ichapiba sukngam hengam loy. Purnima, Mama Priyaga, Bamol Gopeshwarga gi wari pumnamak sing ado lot na tarami. Mama gi wafam ado tabada mathana darause. Ai gi chitaktaga nangumira khumba saradana. Oi, ai say Gopeshwar ne Gopeshwar. Ai na kari ngumbagi haibado nang namit tek na yengo. Ayo, yenge, tauning bata tau. Mai tay oigera, singmi oigera. Icha Purnima na pamsaba nupado. Ai su pigani. Ai su Priya ni Priya. Tada Gopeshwar su khangjan biyo. Iya! Priyana lakcharakpa aduda tawpham khangdraba Gopeshwar mafi kanthonglamlaga saungna chatkiduna mayum yore. Phamduna leiramba machanupa Balaram thengnare. Bong, karoomdagi no suknana isoulang laisibo. Karigi oigane magi lukrabi bamon nupi Priya haibaduna ngakchau thiaga machanupi do nangonda piru hinidana. Kari magumba lukrabi nabu aduk sakta khatpa. Bamon Gopeshwar macha Balaram aina kari tawba ngammagi haibadudi makhoi mamitina yengsanu. Balaram, Priya gi machanupi Purnima du nang pharaga logera mullaga logera nangna angamba sakti sinno nangidamak ipa leiri ko ipa leiri shel pambra nongoi pambra ha apambada hayu adudi ngasi nongmani nisigi manungda ipa gi apama phangdrabadi Balaram ai sikibuna saruk jam hena phai saitana saki nacha Balaram no wasakli Ipa pele. 통가한다 볼레로 angmu boma laisibu. Aigi marup Shankar ni sidia. Good morning Mataubi. Good morning Shankar Mataubi. Kari leibage yam thajadana. Tau nanga tana daba yadaba ama sum leibaduda. Hekta hayuni to. Ai Balaram ni ne Balaram. Taubi hatak se ai tikada sen yam puthare. Lupa lakh trangwarum puthare. Kamdongna puthakiba sel asit singani tana daba yadaba ama leire. Migi puruba sel orubana thawbada yumdaga leifam khangdrabani da. Adugi oire. Aigi karbar yauraga loiretana. Aduga manani taw. Nupi macha ama phagdable. Madubu nang hek pangthobai taw. Nangi na khutta lupa lakh manga aina case oina sinani. Nupi macha amabu aigi hainabi subject ni taubi. Parese. Ngasi Thoubal district ki mafam amada aigi business material loba chakadabani. Itaw su ngasi dagi karbar asida saruk yabiru ko itaw. Yamna phagani Mataubi. Matam thingkhinabani mafam du chatna torse. Oh, pare itaw ki gari dek chalasi. Asumna Balaram amadi Shankar Thoubal district ki mafam amada kani loba chatlami. Chingyagi khul amada Kanglipak imagi mapari haibadi Lal Holu Game gi surgeon major Wangthoina handak mai pakna ambush chathakiba nongdrenbu Thauna phana asok apan yaudana halakpa aduda taramna ogli. Kanglei pak imagi mapari maruf manglem yeknabi khut punsi pikham nakhre. Maruf ki bafam da khoi self dominance. Ai khoi gi maruf manglem na satkhrabasu yeknaba hum thoi mangkhe. SI Bikram SP Bimol arubu phibam da sohon khiba masimakna game gi thauna handri takhrabane. Long live game. Aduga aikoi gi intelligent na phagu paw matung ina uri basing chang asida kani loba amadi khutlai maru supply lakani haiba paule aduna game gi maru khudimakna mikup nahom singna leigadabani Oi athomba Kanglei Pak imagi maparina ai fare Kanglei Pak imagi maparina ai fare Chingyagi khungang aduda game gi marup yang khairom yamta chekshina drug lalon balakadaba businessmen sing phananaba mikup nahom singna leikre amaromdana khungang aduda leiba police outpost da leiriba police singsu asat awok check tawduna leiri
ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯇꯣꯏꯂꯦꯠꯇꯒꯤ ꯀꯤꯞꯖꯦꯟ ꯀꯧꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯃ ꯕꯂꯔꯥꯝꯗ ꯀꯣꯜ ꯇꯧꯔꯛꯏ. Hello, boss. Hello, Kipken. I Thawal Bazaar Silagle. Within 30 minutes, I could sector at Tunagani. Boss, how's it? Police na frisking Satari. Aduna, Thawal Bazaar the Libyo. I na plan to do na boss ki nak the pung amagi manunda. Soy the neon jerky boss. Okay, Kipken. Nangi awam na ini soy dan hapani. Thamage ko. Kipzena, chahi yangkai mangarom surabi mama khoijagi laphutaro hapa. Sam aduda. Kani keji manga amasu hablaga line cheliba magic gari aduda thongkat piri. Henu, Thawal auto parking da leather jacket lipan pa malaram gani. Bot asi mangon da sinuko. Asumna, Kipzen gi mama khoijana samda laphutharo gi marumda kani puduna tongliba magic band ado thogut kre. Kipzen gi mobile khinglai. Hello, boss. Kipken, come down. Boss, I gi mana pukri ba laphutharo yawa sammaduda keji manga hap khrabani boss. 3 lakh sinabirabro. 30 minutes mok Thawal auto parking na ngai biro boss. Very good, Kipken. Nangi haising babu ay nitagali. Ay soy na senpam du sinaragagi. Ay thamage ko. Pungkai amaronggi matungda Balaram amadi khoicha pot ka selga sinari. Khoichana senpham ado plastic athaba amada yasilaga samda hapchili. Madugi mathakda thum ngari ngatai khara hapchile hairaga masagi mayumlomda khongsalagli. Thaurang adu mai pakle haiduna haraujariba Balaram amadi Shankarsu yumda nishakani adu puraga mayum halakpada lambida gari manungda wari sanai. Itaw gi plan sidi. Wow. Si ngaktan ni itaw. Itaw da ay na horen yung hek yobaga. Lupa lising kun. Ha? Itaw, makata ba tabag su ay adam iyawjage ko. Itaw mo thagat jari. Tabag yam na wali. How pa ngay ni itaw? Adubo itaw. Purnima phabada nang yawraga may paklabadi. Numit tumaktada. Lupa lak mga nakuta. Ko, kao gano. Ay gining bata tunghalu itaw. Sure. Ikut tatuk pa. Ay gi favorite subject ni ne. Itaw gi naman ay na may pakna ba soy na tawag ni itaw. Athingba amata laytana Sankar na lipta na gari thorakpa na Balaramgi kwa kaithel da layba mayum yawre. Mangol gi supa amada Bamol Gopesur khabar padu na layrami. Masalak pa ubada harawna. Icha ani halagle na. Oy pabung. Ngasi gi trip kam dora ba. Success pabung. Pabung. Se. Sida lere. Icha gi thongna ipa khangi. Adubu Priya Purnima mama machabu. Aibu ikai ba biki ba dudi. Nang khang ko Balaram. Pabung. Karim ta khanbirunu. Ngasi nongmani ni sigi manung na sana. Bare. Nabani waram lagani. Kari no khara sathok minaro. Pristo hangdo. Ichana pambu kudimak lehaurabani. Okay. Thank you pabung. Mapa macha ingit khangnaraba matung Balaram amadi Shankar second floor da kakhatkre. Ayuk ki pung 12 tabada Imphal West ki DC complex mayagi Lamphel pata leiriba employment exchange da Purnima gi activa aduda Sarjubala amadi Purnima MU gi zoology department ki assistant professor lauribadu thanaba exchange card launaba lai. Imphal West DC complex yaure haiduna Purnima na gari he khambaga nakal de escort yauna thojilakpa Scorpio aduda basanta yawi. Achamba lay machugi salwar setpi yaton una minok noklibi ingna phajabi Purnima na gate mayada laybadu basanta na ui. Basanta na driver kula da haiduna gari du khamhali. Basanta gari dagi kumthaduna Purnima gi manakta changi. Scorching su matung inari. Matam shangna ukhidaba saktam mama. Manakta murti oina chongthorakpa ubada Purnima akakpa phawe. Basanta na scorching adubu lapna leinabagi igitpi. Mathangi tangkak ngaibiu matam du phawba kainabagi yathang nijari.